Kasi sandokjariba thoromasi Diamond Radio na sandokjaba Crime Reports. Nupi angangsing dathokliba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjoduna miyamda khanghanjana na honajaba dugumba program amani Crime Reports. Ngasigi tangkak asida mupuduna laksari kunthraga nipan suba tangkak ki makha kunthraga mapan suba episode asigi oina Samir lambi de chatlingai matamda mahakpo miyoi amana nongmaina kaplakhiba Samirda miyoi aduna nongmaina kapnaba thangalingi matungda pulisna miyoi asibu nongmaina kapu oiramki Samir Soleimai ta tuki loinana Samir bo hana bo honakiba mi adu Soleimai da tuki mahangna lauki aigi punsibu kanbiu aibu punsibu kanbiu haiduna Samir lauki adubu pulisna haiki Samir hogolo haujikti akoina nangbu hatnaba lakpa nupa ase akoina kaptuna hale karidamukta kirino hogolo nangi punsi hujik aikoigi khutta leire nahakpo aikoina kanbirabani asomna Samir bu pulisna puduna lockup ta thamki tha tare lom unarudraba matungda mama amadi machanupa Samir amadi machanupi unaduna lockup aduda khut ka paina duna mama da mahakki maral punamak ngakpina nabagidamukta Samir na hairami Samir na mahangna lankhiba mahangna soikhiba adugidamak mahakki mama da hanjina mahakki punsibu ngakpina na baharaki matamaduda police officer mana nangna nangi imada call tawrukhiba matungda nahakki number ase akoina trace tawduna lakhibani asumna nangi khongol ase akoigi police ki miyoi singna khongol liduna lakhibani masigi matungda nahakki punsibusu akoina kalakhibani makha tarakpada police na Samir wahang pahang tawki Samir na punamak haidoraki matam kharagi mamangda Sindhyaga thengnaduna mahak chatting tawba hoki asumna chatting tawduna matam khara ase mahak nungsi nungongi lambi amada mahaki punsi yamna nungaina adumak lelami wafam sing asi mahangna police ta jamki aigi punsi da khanghodana mahak thengnaki masak khangdaba nupi amada aina wari watai sanaduna chatting tawduna aigi punsi asi mahaki damak lepkani mahak aigi nungsiba sengmani haiba wakhal siga loina na aina lepki matam khara maga aigi chatting tawbasta aigi punsi da awon ba malaki punsi gi nungairaba ipak amada adumak tawki matam punamak tamaga wari watai sanaba mahaka pau phaunaduna ayhakki punsi yamna nungaiba punsi amoiram tawbudadi mahak kanano karino haibasi asengbasi mahangna taklamde subna tangi mahak M.Com tammiba satri amani loinana mahakki maming ase Sindhya kawi haiba wafam sikakani mahakki number amadi mahakki address na chingbasi piramdi matam charaba matamda adumak pigani haiba wafam se adumak hairami adubu nongmata magi asengba hairudrabasu mahakpudi adumak Samir na nungsikirami masigi makha tarakpada Samir na amuk police ta harki khanghodana nongma mahak SMS thaba lepki mahangna SMS thaba lepki basigi matungdagi aigi punsi asuki mati waki ai langtaknaki college ta sumaru mapang singdagi lapthoki yumdasu yumgi miyoi singa aiga dumak kariguma mata pau phongnaba ngamkhide ahing nungthil leipam chapam khangide tumba yakhide chaba yakhide adubu khanghodana nongma ayukta mahana chatting tarki chatting asida picture amakhak tharaki picture asida muslim singbu otpi neibibagi picture ama tharaki masigi matungda karigino nangna siguma picture se aingonda tharak ibadi haina mangonda hangba matamda aikhoigi kom jati se prithvi sta otpi neibire aikhoigi nupi angang leifam leitre ahal laman sing thina tamthina otpi neibire haiba wafam sing hairaki masigi matungda wafam sidi nangai ga mari leina dena karigino nangna wafam sing se hairi si karigino nahan makai aina haibada nangna khumdriba maram se karigino ngasi kakto khumliba sina maram karigino asumna haiki matamaduda Sindhyana amuksu picture sing ase thagalaki asumna aingonda mahangna tharakibe picture sing asida muslim jati bu otpi nebi ba hat patuppa amadi muslim jati gi asiba hakchang matat tatlaba hakchang ga tokai taraba photo singna pikthana ingon utuna ulaki amadi masigi matungda mahangna hairaki nahaki jati asi lasumna lekha taraba phawda nahaki jati na sumna lekha taraba phawda nangna karigi tumina leribano nangi jati bu nangna otpa yengba ngamlibra nangna nangi jati gi damak lepkadabani aikhoigi izati gi damak nangna nangi jati gi damak lepkadabani makhoigi tungi punsi gi damak nakhoina ngasidagi e pigadabani asumna mahangna tongan bo wafam sing hairaki asumna mahangna hairakpa matam asida aihakki pungning su onki aigi pungning onbata natana college da su mahangna muslim chhatra sing khandoklami amadi makhoi sing asida mahangna asumna kom jati gi muslim gi damak dharma gi lana hongna nabagi damak miyoi khomba hoki wafam sing asi Samir na police ta dumak makha tana tamlami asumna mahak asi
mahak ka kanglup manadaba singdagi lapthok ningki masida natana mahak workshop phawba chatkide amadi mamanaba luna chinaba Avinash tagi lapthoki numit kharani lera matungda Sindhyana mahaki Muslim nupi amagi fijon setladuna photo ama thagalaki matamadu da Samirna karigino nangna asumna Muslim nupi amagi firon setlibasi karigino haina hangki nangi jati gi damuktani nangi kom jati gi damak ai dharma ole ai Kashmir da chalagani mafam asidagi wakhalon manaba naha miyoi sing khara akoi pulle akoi mafam adu da chatlagani haibo wafam sing haiki nangdi lakningdabra haina asumna Samir da hairaki haina tamki masig matungda Samirna nangdi Christian ni aduga karigino nangna amu dharma sida ai dharma convert tawre ai Christian dagi ai Islam dharma chale nangi kom jati gi otpi ne biri bising se ai yengba ngamdre maram asina ai nangi jati do olaba matungda ai kanglup asigi damak I kattuna ai lanthengna ba pami nang lanpham asida nang yawningdabra aikoi Kashmir da chalagani Kashmir dagi mathang akoi amuhana chalani nang yawningdabra haina asumna Sindhyana mongonda hairakiba wafam sing ase police ta Samirna mathang tamlami madugi matungda Samirna haiki yes ai chatkani aigi icha tigidamak aigi jat asigidamak aigi kanglup asigidamak ngasidagi aini ipiba hodrubadi kanana ipigani aikhoini hingliba si aikhoigi tunggi jati gidamaktani tunggi jati asini hingliba sisu makhoigi tungda lakadoriba dugidamaktani kathokpa haibasina miyoibagi dharmani aina aigi jati gidamak kathokani asigumba wafam sing asida mahakna lepkhiduna mahakki mapungning asi loina onkhirami wafam sing asi Samirna police ta dumak makhatana tamlami wakhal manaba miyoi sing asiga punnanabagidama jangli.com haiba site amada changduna teacher kauba miyoi amaga makoi pau phaunaki amadi makha taba makoina tawgadaba thabak sing adugi poram sing yatlaga thadoraki asumna Sindhya thengnaki Sindhyaga loinana atopa arib amadi masu yauna makoi miyoi kaya marum khara khanduna training gidama Kashmir chalami Kashmir dagi training camp tana chatpada lambi da amuk phawba jungle gi sharuk ama khongna chatpa sing lanthoga amuk chatpa loinana gari tongduna amuk chatpa mafam sing asi sangna adumak Sindhyana purami matamadu da Samirna Sindhya da haiki nahakna lambi sing asi loina khangli basi karamna no haina hangki matamadu da Sindhyana ai site sing si hana internet ta loina thirabani aduga chatpani haibu wafam sing haiki wafam sing asi khajiktang dingak pa phawki adubu mahakna lamjingduna puribani na mahaki matung inki asumna training camp da yauki training camp asida makoi ningthijana train toromi makoina takiba wafam sing adudagi hena luna mafam aduda training toromi training tawninge manungda su makoi ngahakta su pothaba yaramdi makoi gi khongloi ama ngahaktang training tawninge manungda potharu bagidama makoi gi commander aduna yamna thina furami amadi pangdaba Hindustani macha nakoina kom jati gi ne haina thoruk libasi nakoi gi I asi asengdaba inina nakoi gi na thamoida hena thawai yawbo waline nakoi se asengba aikoi gi kom jati nateni nakoi se pangdaba Hindustani ni haina matam punamakta chairamni amadi furami wafam sing adu Sindhya adumakta duna leki masigi matungda makoi gi training yamna kanchilami asumna training kalaba matungda Samir mangonda AK-47 rifle ama piramki matamadu da commander dun haiki nakoi ngasidi matik chaba dharma gi lan asigi lanmi amamam oire nakoi da matik chaba khulai piba haibase khoi gi thongni ngasidi nakoi nayum da phone tawbugi khudong chaba so pigani nakoi gi ima amadi ichanupi na kapkani laugani nakoi gi apokpana nakoi da yaiphamangol pirakani wafam sing asi nakoi na tagani karigomba nakoi na lanpham masida mai thiraba matungda nakoi siba tarabasu nakoi sahid oirabani janatta alagi mafam da yawrabani makoi gi commander duna asumna haikirami training loraba matungda commander na Samir bu yamna thagal I haiduna Sindhyana tamlami doinana Sindhya gi mong matau kem aduda leiba matamna Samir gi yam lapna lerami amadi Sindhyana Samir bu khangdabagi mong amada adumuk leikirami tasengna Samirna mafam asida lakliba sidi Sindhya bu nungsibadagi mahakna haiba inkhiba ngaktani masigi matungda training loraba miyoi sing aduga commander aduga loinana lambi da lakpa security force na ngak senduna porokpa miyoi khara security na ngak senduna porokpa sarkar gi miyoi khara lambi da thattuna ambush toromi amadi lanmi sing halami loinana gari aduda tonglakpa asoba nupa amasu mawaina kaptuna halami amadi mahaki nupi bisu kaptuna halami masigi matungda commander aduna Samirda gari manungda tongiba angang adu han anabagidamata hairami Samirna angang apikpo oibaduda nomaina kapa pamkide asomna mahana khanduna leiringe matamaduna commander aduna pangdaba Hindustani haiduna
angang adubu nongmai na kapki masigi matungda ahenba forcing thomjilaki amadi ahenba forcinga makoi ga akan momongda nongmai kapnaki nongmai kapna ba aduda makoi mafam adugi chenki samir gi makhongda nongmai na panki samir chen mungam khide asumna chingchep amada tharo tharo onthaраktuna samir nakan amada asumak thaidoraki asumna mafam adugi makhong sekna sit lakibana ambush toriba mafam adugi phanayam lapna lapki masigi matungda mahangna sindhyada mahakpu kanbinanaba mafam adugi mahakpu lawrananabagi damakta call tawkhirami matam aduda sindhyana ai sindhya natte nahangna aibu sindhya haina toina kawba si ngasidagi to aigi asengba iming Fatima ai Fatima kawi nang sing adudagi adumak sit-situna adumak lau kem sitana masigi matungda nahak Indian Army gi khutta taba tarabadi madu ekoi gi khwaidigi labak thiboigani nahangna Indian Army gi khutta tagadobo orabasu nang nasana tanda sijanaba hono India Army gi khutta di tahanganu haibo wafam sing hairaga phone muthaki matam adu Samirna mahakki punsibu kanbigadra mahakku mafam adudagi lawba lakadra haina mahakki nungsijabini haina khanduna leba aduda phone tarubu matamda thawa sabirakidabada mahakki thamoida yamna angakpa phawki asumna mahak sit-situna lakpana matam khara changna kem aduda yawroklami kem adu nongmaina saisu oiduna chai amaga saisu oiduna mafam adu yawrokki madugi matungda commander da mahang haiki sir ai mathangdadi soidina maki ai mai pangna honajagi ngasigi thodo do di pikliba ngang am oibadu da ina nomai ka pangom khidabani wafam sing asi tabam tamda commander dan haiki pangdaba Hindustani na thong na liktaba na khoi ase sagai gi I amang bani na khoi gum sagai gi I amang wasina khoi bu chophalibani naril yaudaba asumna yamna thina ngang chaki masigi matungda mahangna Sindhya haiki Sindhya na khoi gi commander se Hindustani singbu yamna thina chairi basi chaigunu hai aina lan chatringeda Hindustani singbu thina ngangbagi damak mahakku aina nongmaina kaptuna hatkani matam maduda Sindhya haiki Samir nang tumileyo nangi nachindo tumileyo nang na haridu karino nangi nachindo tumileyo asumna sauna hairamlaga Sindhya Elias Fatima mafam adudagi chatkirami matam maduda Samir yamna ngakhirami masigi matungda makhoigi kemda asokpa ambush aduda yaruba mioising lerami makhoina hanne yenglamde kem aduda changsinduna Samirna doctor leitabra khoigise noi asokpa singse kamai tawre haibina chingba hangnami asokpa mioiduna hairaki Samir koi mafam asida lakpase yamna soigre akoina khalubuga mafam asida oirami siga yamna khenari nangna Sindhya ni hariban ase Fatima ne so hairi mahak Fatima kaktanate mahak se mi makhalamani asumna mangonda hairaklam masigi matungda makhoina aronba amada wa ngangnaba du tumina lumdana tarami masida commander aduna Sindhya da paisa bag ama piram nangna mi khara request torokpagi damak masi nangi paisa ni mathangi mi khalakpa matamdadi thawai hakchang yawgodaba angang hatpa ngamgodaba mi sing khalo nangna handak porokliba mi singje pangdaba Hindustani khara yawi haina asumna hairam matamadu da Sindhya na karimto wabirunu mathangi di ai afaba lami sing soidana pusalakani haiki makhoina ngangna bawari sing adu Samina tarami amadi makhoi bu recruit tawduna porokpa adugi dama paisa phangba adu mahaki mamina urami asumna paisa pibagi saktam adu uraba matungna makhoina muslim ni mioi mari mu phaduna poroklami amadi nupi khrasu yawram maduda makhoigi commander aduna nakhoi asengma muslim gi inate nakhoi akhoi mayokta leiba akhoi maramda iba akhoi maramda lana paw santokpa kanguni haiduna makhoi amamamta nomaina kaftuna halami masigi matungda nupi khara yarokpa adusu makhoina ot nei ba horoklami maduda Samir sensinduna nupi sing aduda oliba dudi tobiganu nupi dadi asumna ot nei basi pamde haiba wafam sing phongdoloi madu phongdolubagi damak Samir gi makokta AK-47 gi bat aduna makokta surami amadi mahaki makok kairami asumna mahak lemai da taduna leki asumna lemai da taduna leiringai mahak wanthaduna leki talak aduda makhoi gi mi amana makhoi kem asida army sing na question khre haiba wafam sing hairaki army na question khrabanina makhoi mafam adugi pochai amadi khuju khalai puduna yamna thuna akhoi chatkinaba tawsi haiba wafam sing abadar piki amadi makhoi gi mioi mana makhoi gi soktuna leriba mi sing asi kari tawgini haiki makhoi di nongwaina kaptuna hatomu haiba wafam sing haiki masigi matungna makhoi gi ka singda leriba sokpa lami sing adu nongwaina kaptuna halami tanja asida Samir mi kap tholoktuna makhoi gi mafam adugi thaidoktuna sit-situna chatpa hoki asumna makhoina mafam adugi chenthoroklaba matungda ngasigi pawsi kanana pibano ngasigi pawsi kanana pi aikogi iraktagi kanana phone tawi commander na sum hairami adu makhoi maraktagi aikogi iraksida Samir alam yaudi maduda makhoi commander aduna
mahak ki matung induna khongul liduna mayum tana chatlabasu mana mafam asdagi na thoktuna chatlabasu mahak ki mayum da chatkani mahak pu koithi thiduna mathwai adu lo haina commander aduna haikirame madugi matungda miyoi ama mafam adudagi thaki asumna army sing laktuna mafam adu check tawki amadi koithi thigi ka manungda asokpa asiba sing leramki makoi gi masagi miyoi sing makoina hatok charambagi asibak sang sing oki asumna samir mafam adudagi lona mamai khumduna asokpa masa aduga loinana tapna kashmir yauki kashmir dagi asum tapna laktuna lona mahak mumbai tana lakpada matam phane sangna chanki masigi matungda mafam aduda laktuna asumna police ta mahak ki matungda miyoi aduna nomaina kaplakhiba matang adu phawbugi wari sing asi tamlami ain haibasde aini nahangna loinariba Fatima hariba nupi adu English sing ani taretagina tara phawbugi manungda Abu Dhabi ge hariba asigi organization je thabak toramba nupi amani masigi matungda mahak nahas singbu brainwash torba matungda miyoi sing recruitment tor matungda paisa tanba nupi amani haiba wafam se police na haidoraki aduba nang ain gi dandiri pigani adubu masidagi khara safananaba nang police ki mateng pangwa tare hariba mari leinaba mara leba sing asi phananu honabada nang aikhoi gi teng pangwa haike samirna aigi punsi ahanbada lambi aranba lambi mada chatlurabasu lemhoriba punsi asidi achumba lambi da chatkani aina khangba aina pangba aina tawbu ngamba khodimak tawjaraga police ki mateng pangani haiba wafam samirna haidoki masigi makha tarakpadasu Sindhya Allies Fatima hariba nupi asi mafam adudagi thoroklaga India da inong nongna Muslim nupi larik hairaba amadi Muslim nupa larik hairaba miyoi sing khangatuna hanagumna anoba site ama hangdoktuna chap manaba samira thokiba sigumna mi mathang khomba horaki chap manaba thodok sing thokki miyoi sing adudasu samira thokliba dugumna masigi matungda makhoi mafam adudagi nan thoktuna chatnanaba honaraka daure haiba khangba asida makhoina changliba site aduda yauba miyoi singa loinana mafam adudagi makhoi training gi camp aduda chatnanabagi damakta sem saba hoki asumna sem saba horoba matungda nongmo walinge da makhoi gi marakte yauba nupa ama ai nakhoi gi thabaksi yauba ngamlaro harki masigi matungda Fatima na sinduna ai mi khara purga lake nangi wakhando amukta phathau hairaki nupa adugi yumda haina khibagi matungina makhoi laki karigino khoi Kashmir da chani honaraga nangna tangkak lusala kanjin nangna khoibu nangna khoidigi laptholaga nang chatpa ngamlaro hari maram si karigino matam adu haiki ai tasena chaningdre karigi chaningdre no aina chaningdabagi maram se nakhoi gi tawriba dharma gi lanse minambani aran mani haiki karino nangna haribado haiki nangna hana plan toroga leibugum aina su plan toroga leire haina mahana wafam singa se haiki ba matungda police ki miyoi punamak changsilaktra mafam adu question duna makoi bu faki matamadu da Fatima na haiki nang kanano nang karino nang nasagi nazati gi damak nang na thoi thaba lan hoba pamdriba maram karigino miyoi duna harki ai senior sub inspector Abdul Wahid ai Muslim amo oirabasu ai ithau isak khangna ai gi ireibak iramdam asigidamak ai ngasi su khongpham setna lepi nakhoina huran nolada minam laga satra singbu recruitment tobasida ina satra ama oina sarga nakhoi gi site asida samirna talakpa website asida changlaga ai nakhoi gi recruitment asida yaukhibani ai Muslim amani adubu ai leibak asigi police ni asumna haiki asumna makhoi punamak phakirami mafam adudagi Fatima na thoktuna chena bhonaki adubu police ki miyoi singna amadi police ki nupi gi team singna Fatima amhona faki loinana teacher hariba nupi asisu nahakni Sandhya Allies Fatima Allies teacher punamak asi nangni haiduna mahapu faki asumna sauruba racket ama chathaduna Muslim larik hairaba naha singbo makhoi gi brain wash taruba matungda dharma gi mingda amadi makhoi gi tunggi jati gi damak Muslim singbo otpi neibiba adudagi ngak thoknanabani haiduna makhoi gi wakhalon asibu lana aranba lambi amada satkhinanabagi lambi amada sillaga makhoi bu recruitment tawba asina achouba senpham sing lawraga sen tanba lanmi sing senggat nanabagi dharma gi mingda sen tanba miyoi sing asina aranba thabak tawna khongpham aduda changsinnanaba mahi masing tamliba mahiroi kaya gi makok adu makhoina chamthoklaga changnanaba honalami adubu asumna changkhiba kaya yawrabasu makha tarakpada amuk hana changdananaba hariba khutpu asigidi police na haisingna phagat pangamki larik laisu haikraba samir gi punsi khangtap ta manglam gadaba adu mamai thangda thenglabasu thengna tha taret ki matungda mahak wakhal taraktuna mayumda amuk hana halaklaba matungda police ta changjarba matungda nungaina lairabi lukhrabi mama amadi machanupi loinana hanagi marup mapang singa anouba punsi amada nungaina aduma ngasi su pali ngasigi wari symbol asidagi adomna kari loksin biba yabage loksin biu apaba tamang loksin biu phattabadi nakanda thambiu
Diamond Radio na puthokchariba thorom crime reports ki thorom asi hena lamdam asida leiriba miyoi sing sigumba wari sing asi khangdaba singda khangnana bagidamak inkhalagdiba naha singda khajikto urabasu mangal pinana bagidamak aikhoina honajabani hana thorom asi atopa internet ki site amada natraga atopa program amada tabi kiba natraga yengbi kiba yawba singsu program asida saugat piyo program asida hena pongning thogat piyo hana yengkibo oirabasu takibo oirabasu wari asida honajariba asida khangdaba mayamgini akhangba singda tamjaba nachade khangdaba singda khangnana nubagidama khajiktang langla langjin pinana honajabani haiba wafam sing asiga lokshan biduna sandok chariba Diamond Radio gi crime reports ki thorom asibusu support tawiu mathangda episode amada mo case ama puduna lakchagi ngasigidamakti pongning phathabiu wakhal leitabiu James Sagurjamna thorom se lotion jana bagya yabadu lokjari punamapko khurumjari ima nachabu warogunu ko ima ngasidi ima hamadi chanupibu yumasi thadoktuna nacha chatpatare ima na ibu pokpiramagi lamanse nacha aina singba ngamoidorima ima chalukige aina chaliba punsi lambi se ima pakbo jegi ngasidagi nungsiraba ichalgi masagamade imagi maithong ubongam laroi ngasi aina yengjariba saktam se asina aroibani koima hayeng nungalak pamatamda yum masidana chalairamde haiduna imana ibu warobi ganu koima nacha chalukhi ngasi hoina crime report chokhoin semjari se yam sangna semba hanagi episode na sangtokramnina yam sangna sem kham khidre aduga mathangi episode nungaiba adum pujarake aduga crime reports ki tabiriba phajana khoi changnain tabiriba singda haijaba tare koina yamna khangna heina tobugi wafam anachade aduga ihan han mane manipur da haijaba tare kariguma thodok ama with music aduga khoi wari ama ada miyo yama khangna haitare masida koina tawjabase akoigi staff sing leijariba singa nupi khonjel da kari da punchalaga drama oina dramatize oina amiyam da dom tawjaba yabagi khudong chaba haibtare akoigi oina leisu leijade aduga staff khara leijai aduga masiga hena sem sabada di yamna kuina changadaba aduga especially leiriba staff sing drama gi artist matanate sumnatangi akoina aisama ki oina lila fala khara sum yaujabagi aduga oja guru gi matung injarakpagi khara madugi mohongda mayamna taba nungainarba akoi narrative style aduga narration haitare wa machang oiba khara ada sumaina sum Diamond Radio gi tawjaban adu YouTube ta yengbiriba sing aduga tabiriba sing hena suggestion adum mayam pibirakpa yawi aduga hena akoi gi thorom se hana tabi ke basu dum yawi tabiram ba haitare mayam punamang na sing hojik matam da internet gi joknina adu tabiram basing mayam punamakta akhoigi radio se site tu gi akoina haijaning badi thorom si akoina kana gumba mata challenge tawbagi natraga we are the best ka haibagi wakhalon si akhoi tawjabe walaite thodok ama thokpa ahalaman sing yumda ayo na heriba pothari basing dagi labuk to wana thabak shuru basing adu makhoina hala kanda athengbada akoigi program se tar kan khitang nungaina na ba aduga macha masu sing cheksinna na ba maroina nupi macha sing nupa macha sing adi tholeba tongan ba leibe sing se thodok ama haitar di koigi hektamak thoi ngasi oiriba se hayeng kari oini khangponte du simayam se koina kitang khangna na ba haitar Diamond Radio gi mai kai di hona jabani aduga sandok chariba thoroma sigi maroiba pandam su masine koina pungkhai mukti natraga masida kari program sida pungkhai mukti koina crime report saiba thorom sida tahalla kana mayamda kariguma khar piba ngamgadra hona jabane ado kuntraga mapan sujin khre hoje phawbada ngasigi tangkak sina wari dugi makha chatharpada khajiktang minute taragumba 10 khre aduga maruina akhoi sandokchaba crime reports ke sandokchaba sigi wafam se akhoi gi pandama makhak hairagadi inkhalagli bana hasing maruina masida kari tawba yai sigumba tawba siade aduga chanari base karino o sumaina tawboire hai makhan gi crime sing se purkana ko hona jabani aduga hena takpi tambi bangamba akhoi digi hena khang heiraba oja guru kadai phawba gaina sembi sabi bangamba ngaktane akhoi khangjei akhoina hele haibagi wafam leijade aduga akhoina hona jari basida khajiktang di sogat piu aduga hektamak akhoi gi pungning nungaitana ba natraga
wafam ama natraga amada mina tawba thawak amada yengbu yengsinge hairabadi adum phajana saliba leidusu karigi saliba no haira chaiba so dum yai haijariba aduba thibu thirabasu aduba akhon pijariba sigi manungi oiba nunggi wakhalonse khajik tang khangbiraga miyamna su saugat piu support to biu aduga matung tarak pada so akhona asumna tawba ngamna na haijaba tare aduga crime reports ta mi miyam hapsen biu dialogue to biu haibasi madi ngakpi gani adu masima khoigi tawjariba hojik phaugi sidi tawjariba program sida di mi ama khangna dum tawjaraga dum losinjage aduga akhona tabada nungai khiba natraga karigoma wafam ama fajaba tangkak ama haigadra masiguma tangkak sidi akhoi matang sabada drama gi mioi sing torokanda drama oina kari oina sum thanjana ngambra haibadu masu matung di yengjarake aduga sigi show asigi damakta di so please support tobiu mi ama khangna narration toba narrative style sida fajarabasu fajadrabasu khajik tang di sogat piu haibo phum si thamjage aso eran kibig yaukra basu ngakpi gani tabiri basing james haigur jamna wafam khara si thamjabane punama pu khurum jare